ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯪ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯨꯔꯖ ꯀꯧꯏ, ꯑꯃꯅ ꯖꯦꯝꯁ ꯀꯧꯏ꯫ ꯁꯨꯔꯖ ꯍꯥꯏꯕ ꯏꯃꯥꯟꯅꯕꯁꯤꯗꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯒꯟ ꯆꯥꯎꯖꯩ꯫ ꯃꯥꯕꯨ ꯈꯔ ꯄꯪꯉꯦ ꯃꯇꯥꯒꯨꯝ꯫ ꯁꯨꯔꯖꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤ꯫ ꯃꯇꯝꯗꯣ ꯀꯥꯂꯦꯟꯒꯤ ꯌꯥꯝꯅ ꯁꯥꯕ ꯑꯍꯤꯡꯐꯥꯎ ꯇꯨꯝꯕ ꯌꯥꯗꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯖꯦꯝꯁ, ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯏ, ꯑꯩꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯍꯨꯃꯥꯡꯒ ꯌꯥꯝꯅ ꯁꯧꯔꯦ, ꯑꯗꯨꯅ ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯥꯎꯕ, ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯥꯕꯁꯤꯗ, ꯅꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯑꯗꯨꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯖꯦꯝꯁꯇꯁꯨ ꯁꯥꯕꯁꯤꯗ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯁꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯂꯩꯔꯛ ꯃꯆꯤꯟꯐꯥꯎ ꯊꯣꯡꯅꯔꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯃꯕꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯏꯃꯥꯗ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯒꯦ, ꯌꯥꯝꯅ ꯁꯥꯏ, ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯕꯥꯅꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯝꯃꯒ ꯊꯣꯔꯛꯏꯅꯤ ꯀꯩꯅꯣ ꯈꯨꯝꯃꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯦꯝꯁ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯖꯦꯝꯁꯇ ꯌꯥꯗꯤ ꯁꯨꯛꯌꯥ ꯌꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯋꯥꯀꯤꯡ ꯁꯨꯝ ꯆꯠꯃꯤꯟꯅꯔꯤꯉꯩ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯖꯦꯝꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯦꯝꯁ, ꯅꯪꯒꯤ ꯀꯩꯅꯣꯗꯨꯒꯤ ꯂꯩꯀꯥꯏꯗꯨ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯣ? ꯃꯣꯏꯁꯨ ꯁꯥꯕꯁꯤꯗ ꯇꯨꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯆꯦꯁꯤꯡꯒ ꯊꯣꯡꯒꯥꯟꯗ ꯀꯩꯗ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯣꯏꯅ ꯌꯥꯏꯅ ꯆꯠꯂꯨꯁꯤ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯖꯦꯝꯁꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒꯤ ꯂꯩꯀꯥꯏꯗꯨ ꯃꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯒꯤ ꯃꯆꯤꯟꯗ ꯃꯤ ꯄꯣꯂꯣꯏꯐꯝ ꯃꯪ ꯑꯃꯁꯨ ꯂꯩ꯫ ꯃꯪꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯪꯕ ꯀꯤꯗ ꯍꯥꯏꯔꯒ ꯂꯩꯕ ꯂꯩꯔꯛꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯀ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯅ ꯀꯩꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯔꯕꯁꯨ ꯅꯣꯡꯃꯇ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯃꯪ ꯃꯌꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯡꯖꯪ ꯈꯥꯏꯕꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯍꯦꯛ ꯌꯧꯔꯝꯗꯥꯏꯗ ꯁꯨꯔꯖꯅ ꯉꯥꯏꯈꯣꯇꯨ, ꯑꯁꯤꯒꯤ ꯃꯪ ꯃꯌꯥꯒꯤ ꯈꯣꯡꯅꯥꯡꯁꯤꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯁꯤꯡꯖꯪ ꯈꯥꯏꯕꯒꯤ ꯃꯈꯣꯟ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯅꯔꯤꯕꯁꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯗ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯦꯝꯁꯀ ꯑꯩꯒꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯦ ꯀꯌꯥ ꯊꯥꯖꯒꯟꯗꯦ, ꯀꯤꯁꯨ ꯀꯤꯔꯛꯇꯦ꯫ ꯃꯗꯨꯗ ꯖꯦꯝꯁꯒ ꯑꯩꯒꯅ ꯁꯨꯔꯖꯇ, ꯏꯇꯥꯎ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ, ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯗꯦꯀꯣ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯆꯠꯁꯤ ꯍꯥꯏꯗꯅ ꯍꯧꯔꯤꯁꯤ? ꯁꯨꯔꯖꯅ ꯑꯃꯨꯛ, ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯀꯤꯁꯜꯂꯛꯑꯦ, ꯄꯨꯡꯁꯨ ꯑꯗꯨꯝ ꯊꯦꯡꯉꯕ ꯃꯥꯜꯂꯤ, ꯌꯦꯡꯉꯨꯇꯣ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤꯗꯨꯁꯨ ꯑꯥꯗ ꯃꯥꯡꯗ ꯂꯩꯔꯦ, ꯃꯁꯤ ꯎꯔꯒ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯑꯃꯨꯛ, ꯑꯁ ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯕꯗꯁꯨ ꯉꯥꯏꯔꯤ, ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯧꯖꯤꯛꯄꯨ, ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯞꯅ ꯂꯥꯛꯄꯗꯨꯅ ꯃꯪ ꯃꯌꯥꯗꯨ ꯂꯥꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯇꯤ ꯅꯨꯃꯤꯠꯇꯨ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡ, ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯡ, ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨꯗ ꯇꯞꯅ ꯄꯨꯡꯁꯨ 10 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛ ꯆꯨꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠꯀ ꯀꯩꯒ ꯃꯐꯝ ꯑꯗꯥꯏꯗ ꯋꯪ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯣꯡ ꯇꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯞꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯋꯦꯇꯤꯡ ꯁꯤꯠ ꯑꯃ ꯂꯩ, ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯄꯜꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯋꯦꯇꯤꯡ ꯁꯤꯠꯇꯨꯗꯒꯤ ꯄꯨꯂꯥꯞ ꯂꯥꯞꯇ꯭ꯔꯦ, ꯑꯗꯨꯝ ꯅꯛꯅꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯖꯀꯤ ꯃꯃꯤꯠꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯒ ꯃꯈꯨꯠꯁꯨ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯃꯇꯧ ꯑꯃ ꯁꯨꯔꯖꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯨꯔꯖꯅ, ꯅꯥꯎꯕ ꯖꯦꯝꯁ, ꯌꯦꯡꯉꯨꯇꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ, ꯃꯤꯔ ꯂꯥꯏꯔ ꯃꯁꯤꯕꯣ, ꯑꯩꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯁꯨꯔꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯔꯝꯗꯦ꯫
Adubo mana sum hanjan hanjan hairakpadagi ibanina haipet onthoga yenguba matamdadi kanamta su leiramde mafam maduda James na kaino kanasu leitabasibo kanano nang na uridubo hangammi aina mo Suraj nangi namitu na siran turan ubo iramgani noong tabasida kanamata leite haibane bai hairammi adum na akhoi humse waiting seat aduda noong thupingai pungso tara makai hanjala khare matang aduda James ki mama na James da call tawrakhi thengene noibo halo kaidorige mamangi se thoibigi masa du sunoiga saminabro maso hangbala ami mama na akhoi gida hairakhi James ta mokhoi ma halage nong tabasda halakpa yada tawrini thamo ai halada bane hairga phol adu thammi ngaki matung nong su khara patharakpadagi imanaba James na pamjaba nupi du gi mayum tamna amuk tamna lakpa haurammi lambe na chana ina James thengsu thengi mathangda muksala siro pungso tarama thoi taga daure Suraj se yamna ki na ure ibani tang oiragadi kharasu phagada bani nakoi saido tumamani hairammi James ta mukaino bai ngasai de wana nong hangba ngai khai ngairaga law makoi gi thongan phogdi yoksalu si kaidoragi hairakhi aina mo phare adudi yoksalu ra si hairammi marakase imanaba Suraj na masu masada kina maningda tamna leithoaga ngasai gi nupi do leibra haiduna yengubada mamangda magi mamito ukiba nupi do mo akhoi gi tungda salaga leiramba mamana urakhi madudagi maso mukkanna laura ammi adubo khangaude imanaba Suraj lemaida gyan mangduna lekthakhi matawduda kuso pakhalakpadagi sensenduna Suraj ki masa nomduna hogdoklammi ngak leragadi masu gyan amuk taraklammi madudagi akhoi umso yumda hallasi hainarammi tamna Suraj to James kaigana samduna yumpau halakpa haurammi adubo handakti angakpani ngasaidagi Suraj na ui haiba pingok sepi makhuti yawdubi nupi do handakti James kaigana khongnang makhong aduda tamna sangkhibadu urakhi madudagi akhoi humse khonglei thuna prap yumda halakpa haurammi laitin thajaganaba ibani su numitugi mataw aduda ibani su yamna kirammi ngaki matung khongnang panbido khara lapthorpaga makhola masu akhoi humna laptangna tarakhi kanagumba amana singjang khaibagi makhongum hongna koka makhola se tarammi adubo ngaglebadi khonjel aduna akhoi gi manak tamna yoksalakhi akhoi su yumdabu yawrakadi haiduna Suraj to haipetang ngaga chenboi satpoi hathu tu salammi matam aduda amukka su angakpa mong mataw amamuk tawrakhi ngasai tungda taramba makhola du mamangomdagi amuk tarammi aduga akhoi hungi tungda su nupi amagi mamiyoi kaiwai tawba mana tamna inarakhi akhoi humso tungona leithoga yengingai mangda mi man salongna samaga satkibagi mongda su tawrakhi marakasida nuksiso mukkanna sisalakhi asumna kiba marakaduda pakhat kina lakpaduda akhoi gi lerek mapasu yoksala ami matamadu po khongnang hauribadudagi phana lamna la adu phau singjang khaibagi makhola dudi adumak tarammi akhoi humso lerekta thuna sangaga akhoi lerektugi masinda lighting yamna thajaba imung amagi laisang ama leimadugi mapa hek yawrakpaga silam manungsit amadi taramba makhon singadu maphamadai do hek yawbaga sap lepki madudagi akhoi humso isagi yumda sangnarammi James mayumda leihore aiso akhoi thongan tamna lakpada thongande imaga bobokana aibu ngaiduna leirammi madu ubada kiba khara makhaide phakhi nonghe nganbaga Suraj ki mamana ingonda phone tawraga asumna hangakhi nawbo noibu ngarang karai da saluke Suraj to ngarang yumda halakpada masa yamna kanna ngamdre hai laigumba mongnarakpa male haiduna Suraj ki mamana hairakhi madudagi maiba matanarga yengubada maiba duna Suraj ki mama hoida sumna hairammi makhoina ngarang chaluba mafamdugi khongnang maya duda thaina nupi ma sikhi aduga mafam aduda su poloikhi maduda magi thawaiduna angangsing aduda tanarakpani aduga makhoina haibada laisang mapa ma yawrakpadagi kaisu tawrakhidre hairibadu madugi laisang aduda lalibadu Mahadevani maitei khoigide nongpok ningthawi pai bungo hairaga khangnai asumna maibaduna imung manungge miyosingda hairammi asumna matam khura leiraga Suraj naba phakre amadi akhoisu mafam aduda ama matheng suksa chatkidre aduga warisi masina su loidre mafam jaga do dumaina nupi dugi thawaiduna adum thoga leirabanina mafam dugi lekai gi miyoi kya amasu nupi do ongna thengnarubadagi thawai mangba phau yaungnarammi nongma numit amasu ayukki haurakpada
Lekaigi miyam ama hujiki khongnang makhong aduda okto ama gari extend thoga lehore haidana mayam se yengba satnarammi aisu madu yengingbadagi imanaba ani aduda phone tawrammi aduga yengusi hairammi matamduda makhoi ani di yengusi yarakhide mafam aduda makhoi gi imung manungna satpa yaroi thingi hairakhi aisu makhoi na salaroi hairakpadagi phone adum thanammi konang hek leiraba matung aise mafam aduda thoibadu yengingman kiduna cycle ma thauraga itomda oina mafam aduda laami mafam jaga daida mi mayam ama su tillaga leirammi aduga ngaklibadi okto ama khongnang makhong aduda khamaga su leirammi okto driver aduna mana kadaida gyan tadana targa leirammi ngaklibadi okto driver adu masada I nong thokpa sopa namata masada uramde maduda mayam su chingnarammi kaino accident thoadi masase kharada su sopage dapam ugadabani ado maside accident thokpa mande mafam aside hek thokpado madu thengnaba mali hainarammi ngayaki matung okto driver adu lekai dugi mina mayumda thinbirammi madudagi iso yumda adum halakhi adu bawjiki okto driver adu di imagi mapamlonggi makhoyagi mi oirammi aduna imadi wari loina khangammi numito okto driver aduna gari sum thaurakpada khongnang makhong aduda nupi ma phamaga leirammi hai magi gari dusu mok mafam aduda matang sapjana yarakhide hai madudagi okto driver aduna khongnang makhong aduda phamiba nupido mi asengbo oiriboi ningduna manakta sangsalaga nupido gi mamai du yengubada nupido mamai mamit maina sakhibadongna akiba sakpham ama oirammi hai madu urubadagi masu mafam aduda adum gyan mangkiba oiramane haidana imana wari tamai masigi matung toina tatana mafam adaida gari tongaga lakpa misi hujiki mafamdo hek yaubaga gari yaraktaba amadi nupido thengnaba tawrammi matau sumna sum tatana toina tawsalakpadagi lekaigi miyosingna maiba maibi tanarga yenglubada matam aduda maiba maibi sing aduna so sumna hairakhi mafam asida mana lawba pamisi nupana ti nupini aduna nupi ama khara leiraga mafam asida khudongthiba nangduri hairakhi wafam aduda lekaigi miyosingna amu maiba maibi sing aduda sumna hairammi madudi luduri ado lighting khweram thoga phabadi ngamoidabra hangammi maiba maibi sing aduda muk yengsi lai khweramaga hairakpadagi mafam aduda lighting khweramna batawringai khongnang masama tektharakpadagi maiba masu nallaga yamna thina sokhi adumna tawrakpadagi laigi thorom madusu adum kairammi numit karanigi matung haibaga tawbaga lekaigi nupi maungna hama manak adaida sangubada khongnang masama ikang khangawdana tektharakduna nupido khudakta thawai mangki madugi matung makha tarakpadadi amuk khana mi kya laukhidre adubo khongnang makhong aduda nupidudi adum thoi akwaichu hujik paw mafam adu lalaga satpa kiri mayam ahamagi wari si matang asaida loizare ani suba wari si muk mayam da khudon tamjage wari si sangnaba mata semdokjadre adum thabirakpadu pathokjarabani wari si yamna kigadaba wari bodi oide adubo aigi imungda thokpa sengba wari ni aduga lefanga mingadi hapirakanu makoina khangkhrabadi nungainadaba lakpasu yai wari se na class 9 10 karakpa matamadai waigi wari oiduribani hojikpudi ai BA tamjari aigi pugi masimanaw se nupa humni aduga nupi ahum amaga aina gyan tarakpa matamdabudi moi masimanaw nupa humsi tongan yum sarga leinarammi akoi ipusina yai mani ipuna pokpa macha singasina babaga baba sauga nene ani amaga moi masimanaw mari poammi aduga pupui ton basigina machanupa ama aduga machanupi ani amaga poami aduga ipu ahangedi masa yamammi nupa taruk aduga nupi de sapsabi khangde akoi se yamna nungaina horokpa imung suwairamde aduna akoi ipugi masimanaw singsi lamsingsi yanabada kaisu chaungna phangnaramde adubo akoi babagi de masimanaw yamdabanina laibagi de kaya khudong sadaba wairamde adubo aigi ipu ahan pupugi mayambadi masa yambanina nupi angang thirakpa matamda lamgi matangda makhoi masen toina khanarammi moi masen khanabadagi hentoroktana yum thangnaba khoida phau khanaba se toina haurammi aigi baba mama se mingonda kaijadaba wakana ngangba ngamjadaba mini aduna moiga onsa naraga nongmata su manarude aina gyan tarakana khangbada pupu han se black magic tawrammi hai aibade lai sanaba mi ama oirammi hai madugi mathakta magi masa aigina kaka masu lighting ga mari lenei masa singse anambana mapana lighting sanarambani na loina makhoisu lighting ga samnaba ngakta oi
Aduga akhoi pupu atombagina aboksini laitinga yamna samnaribasi. Lamsu pipuga machimanau yambaga. Makoise akoina nongmagi sakhalakpa urappadagi. Kalakpase aduki matik poami. Aduga ai isasu lairik yamna haina horakpa midi oiramde. Adubu sangsat amada adum phana haurei. Aduga pupu hansigi masunupa amasu aigi longka ama leirame. Mana nongma ingonda mairel ama saw haidana. Yamna su sawdaba mairel ama pirakhi. Aisu khangdaba kaubanina kaisu khandana. Harau puraga yumda imana thongaga sarame. Numit adudagi aiga babaga su kaisu natabada marei tawnaba. Khusamak yaungnadraga su chingi oiba marei pungtawda tawnaba. Unaba yadaba ama tawrakhi. Aina class 10 gi exam thabasita su lairik paringai. Aigi phaglang se kanagumba amanda taglakpa kholakpa dawna makhon thokpa. Amamada isada ki papokpa matau kya se tawrakhi. Sumba se aina imada toina haibadagi imana. Nongmadi pekhasu thagatoribanina. Pate layam ta khiram thoksi haidana. Aigidi chacha thokpa ima haureibi sambubi tongba chacha amada. Imana ai puraga yengamme. Naknaba mina sanaba sana machugi chinjak amada semjankhre. Budi loksing mangnaba imung tinaba yadanaba. Amadi ake khang leinaba haidana semjankhre haidana phaurakhi. Akoisu maduda dum khangki. Kanana kamaina tawri ino haibasi. Madudagi sasa aduna jantra ama masu tarekki langna hoiba ama. Aingonda sibirame. Laison tinson tawraga. Adumna jantra do sirubadagi hana tawramba akiba. Imung manung saungnaba sing adusu phakhi. Masina aigi oiba warini. Aduga babagi amuk lijarage. Babagi mayamba baba sokse leikidre aina angang oiringai. Magi masanupa amasu leirame. Aingondagi sahi ama hanba. Babagi warisina kamaina tawbano haibada. Babana nongma numidang maning thokpa matamda. Khwangse setpi nupi ma khoige lete nakanda lepaga leirami hai. Amukna nongma mamanaba singa puluraga thenga yumda halakpa matamda. Babaga wangba sammanaba amuba ama lepaga leirami hai thunganda. Aduga babana salingai adum satli hai. Aduga amuk lepaga su adum lepi hai. Madudagi babana bobo hoi kauthoga mai kaika ukthokiba amasu lei hai. Baba songna leirikan matam aduda so sigumba kiba kharadi. Adum thengnaki haidana ahalaman singna su. Akoida wari oina adum tambi. Masipuna maksina aigi ipugi mayamba pupu asina. Akoigi lam maset na kalakpadagi oirami. Akoise inkol asina leiba ngamdanaba tawrakpa oirami. Masipumba khangi sisu chacha lai yengbaduna haibirakpani. Aduga imung asisu asang thonglon sanbiramle. Aduga asi thongna hangaga thambirame hairakhi. Masipuna maksina oiduribra khangde. Baba songna manung matam sadana leikidabasi. Aduga yamna angakpa mawang amana. Aigi imung asida loiba sasan hui pumba. Masa amata hingna poamde. Sasan phawbo yaungna makoina karino matoksanbirame. Laining thokada su phataba khara leibadagi. Laining thoksu mapan thoe haibirakhi. Aduga inkhonsigi ibudawsu lakholaga laisang ama saw hairakhi. Masidagi akhang hai maiba panji tanaraga. Yumsu semdoktuna laining thau hana kauksalame. Aduga aigi inkhongi matonda laisang ama su ibudawgi sarame. Matamdudagi sahi ani ahumukti karisu tawduna hujik phaw. Akhoi adum leirakpani. Aduga aigi san amom amaga hui amom amaga leibadusu. Handakti masa pokpada hingna poglakhi. Aduga nongma ikui kuidana ina pung 12 muk taba matamda. Maningda mapan thokpa thorakpada amuba ma babana lepami haibatugi mawongda. Leiramba ama aina amuk thengnarame. Adugu badai se amuktang ima haidana lauramaga. Gyan adum takhidre. Aina gyan tarakpada imana aingwada ising tharaka leirame. Maduda imana ibungo isa kaidawrake. Isabu kai thengnarurake hangai. Maduda imada aina sumna khomme. Ima ai yamna kire maningda amuba ma lepaga leirame. Aduga ai gyan adum takhidre hairame. Aigi wafam aduda ima so angakpa ma pokhi. Imagi wakhanda su mamangda tawrakiba sing adu. Amo hujik hauraba zara khalame. Aduga mamangda aigi aboktuna aingonda sanabada semjalakpagi maramna. Magi masu sing ase lairik khara suwali. Exam fail oimanbadagi class 10 phau kaba ngamamde. Maduna school amadagi amada toina hongamme. Aduga makoise aina henkini haibagi pakhatpa amasu leirame. Aduga ngasi phong nongmatadi moida haide. Akoina khangasu warisi. Aduga warisi su moina taba thuamagasu. Masa masana khangba dum oirasanu. Chasaduna lai khurambibadagi class 10 su 12 su first division da laaga. Ai hujikti BA tamjari. Makoina ibo tha sipo yahoningdabadu madu makoigidi mai pakhidre. Hujikti ai tamthireba mahi posengbi langa sida. Isa se section ngak thokse aduna leijari. Aduga nongmasu imana laiduk tharingai.
Sumangda mi ama tusankhibagi mawngda pudrup launa makhol ama taki imana. Maduday masumit usenduna lai khwirambadu. Mamito pangthuaga kanano haiduna yengubada. Akwai sumangdudagi musukmuba karino khangdaba makhoi mari mangasi. Thunggalomda sum pareng sana thoki hai. Madu ubaday masu kimankiduna imungta prap sangammi. Tasengbadi madu pumba imana lai khwirammingai tuda. Makhoina phataba posaksing adu awaina na thajalakpani. Matawasumna yum masda marak-marakta imaga babaga khoisi. Aki akhang kaya marom ama nangammi. Nongmasu babasi athengbada yumda halakpada. Thunggan mapada karigumba kiba ma thengnakibadagi. Masada swai lauba ma pokhi. Imungda sangaga imada su babana thungganda kiba ma thengnare tammi. Numitogi nonghek nganbaga babasi yamna kanna narammi. Kona akhwigi sasaduna lai khwiramibadagi. Babasu kona tamna pharakhi. Hojik su makoisi akhwaida dum yengsalaga leiri. Masini mayam ngasigi riyan horror story. Mathangi warida mayam punamuk thengnarasi. Ngasigidi mayamdagi kainanaba bidiyay lawjari.